अहमद मरोइबा पाउसिंग भारत सरकार मणिपुर सरकार अमदी UNC की ट्राइपार्टाइट टॉक सेनापति द पांगथोखरे डिस्ट्रिक्ट हंदोक यारोय हाइना कांगपोक्पी की मियामना खोंगजंग जंगसिनख्रे जिरीबाम डिस्ट्रिक्ट के सब डिवीजन अमा ओरिबा बराक सर्कल दी हिरम कुदिंगमक्ता सोथना लैरी अमदे इंडिपेंडेंस डे की मांगोइना पुलिस ना मफम कयादा पाक सना जक्सल थौरांग लौखटले खुरुमजरी ISTV की मणिपुरी पाउ मियंग ताबिरिबे पुमनमकपु ताराम नोक्सरी हौजिक मपुंग ओइबा पाउसिंग पिजरी भारत सरकार मणिपुर सरकार अमदी UNC की ट्राइपार्टाइट टॉक सेनापति की DRDA की कॉन्फ्रेंस हॉल दा पांगथोखरे ngasi ayupung taramathoi makhairom tabadagi hauna chathakhiba nakal ahum gi wari sanaba aduda Bharat Sarkar gi maikai degi Ministry of Home Affairs ki Joint Secretary North East in charge Satyendra Garg Manipur Sarkar ki maikai degi Agriculture Minister V Hankhalian Education Minister T.S. Radhishyam Tribal and Hills Areas Development Minister Kai C Additional Chief Secretary Home Dr. J. Suresh Babu Commissioner Adhakumar Susaruk Yake UNC की माइकैदगी प्रेसिडेंट गाइडोन कामय यावना मियोय तारानिथोयना सरुक याखे मिफम अदुना अनौब डिस्ट्रिक्ट मरु ओइना सेनापतिदगी कांगपोक्पी डिस्ट्रिक्ट खाइदोखिबना मियामदा थेंगनरिबा खुदोंचादबगी मतंगदा सोल्यूशन अमा पुरकनबा पुथोक्तुना खनखे UNC की माइकैदगी नागासिंगी महौसादगी लेरकलबा मफमसिंग सोकदबा लेरबदी वारेप लौद्रिङैदा तानारमगदबनी हाइबा ममांगदा लैनखिबा थाजबा अदु गवर्नमेंट इकाई खुमनदि हाइना कन्ना येतखे मिफम अदुना मार्च 18 वरी सानबदा यानखिबगी मतुंग इना अनौब डिस्ट्रिक्ट सेमबगी मतंग असि चुनबा खोंथांग अमा लौबा हाइना यानखे nakal ahumna mamangi wari sanabada yanakiba sing ikai khumnaduna wari sanaba asigi aroiba waroisin ama puraktriba fawba irang thokningai oiba thabak amata paikhatanaba su yanakhe mathangi mifam September thada pangthokpa haina sulepnakhe मिफम अदु लोयरबा मतुंग UNC की प्रेसिडेंट गाइडोन कामाइना स्टेट गवर्नमेंट ना करी तौरी हाबदु कुपना यंगसिली नेगेटिव ओइबा खोंथांग गवर्नमेंट ना लौखलकलबदी मदु चपचाना थेंगनागनी नागा सिंगी सक्तम लम अमदी अपाम्बा सिंग ngaknanaba thamnanaba dakanaगुम्बा अमतगा कॉम्प्रोमाइज तौरोय मदुगिदमक सुनबा खोंथांग लौगनी हाइके we want to have a very peaceful and workable solution. But while trying to have this kind of process, if somebody is trying to hijack this process, I think we will not be responsible for any kind of untoward incidents or eventuality. So, government of Manipur needs to have serious thought on this. But however, you should categorize the Chief Minister has already conveyed at the house, for the house there. Now the minister's team, they try to defend the statement of the Honorable Chief Minister. But we said, Chief Minister's statement, whether it is inside the house or outside the house, his statement, his word is binding and final. So we take it very seriously because it's insult the spirit of the dialogue. But supposing the government this has already given at the house, is the final of the government's decision. So if it is not so, from the part of your level, the government is not going to do, what will be your course of action? See, we will see the progress after this talk, and we have already fixed to have another round of talk in the month of September. There we'll see how the state government is working, how the state government is dealing with this very tricky and very serious issue. And if something is come out positively, then we'll see. If negative step is taken up by the state government, then we'll see. The Kampokpi people has totally come out against the talk, demanding of any of rollback of as such. There is no basis for them. There is no basis for them to protest against that issues, because they need to understand the crux of the situation or the basis of the background of the district. So Naga peoples will never compromise our interests or land, identity, people. So
we will be there to defend our people's interests and rights. Whether it may be government or not. Pardon? Whether it may be government or not. Yeah, we will take up any form of appropriate step to protect, defend our position, our rights on land, our political aspiration. So there is no question of compromising or surrendering of any interest of our Naga peoples. Amaromda ngasi chathakhiba nakal ahumgi wari sanaba asida nauna semkraba Kangpokpi district amu handokpa yaroi haina district asigi miyamna khongjang jangsinkhre miyoi lising kayana national highway da ayuktagi thoraktuna UNC na nauna semliba district handokadabani haibe firep asi kanna yaningdaba phongdokhi Kangpokpi district handokpa yaroi district asigi boundary da ahongba leiba yaroi Kangpokpi district sada hills ni haiba banner sing paikhi Khongjang asina maram oiduna ayuk pung nipal dagi nungthil pung ama fawba Kangpokpi district headquarters Kangpokpi town gi dukan sing thonglo nakhi adumakpu highway da mahau sagong gari sing di chatnakhi KSO sada hills ki president Thangmilen Kipgenna prime minister yogadaba memorandum ama joint secretary ministry of home affairs samasung Manipur gi chief minister yogadaba memorandum ama chief secretary RR Rasmi de pisinki Memorandum aduda administration da nungaina nabagi damak Kangpokpi district asi mamang sahi gi December nipal da sem kibani adubo district asi handokna naba maikai kaya dagi akanba pressure pirakpadagi district asi gi miyam gi wakal la laita handre political gi interest ta khudong saba lawning ba UNC na luching lakli ba khongthang asi district asi gi miyam na yaning de nauna district semba asi Kanglup Furup amatta da yumpham oiba laite haiki We, the people of Kangpokpi district, we stand very firm in the fact that due to pressure from external agencies, if there is rollback of the district being mentioned, or if there is alteration of the boundary to be mentioned, the people will not tolerate it at all. Yeah. This is the last word from us. You have given the district, you have declared it. Thank you. Now there is no question of rollback. Jiribamna mapung faba district ama oirabasu masigi subdivision ama oiriba Barak Circle di hiram kuding makta sothana lairi phibam asi All Manipur Working Journalist Union gi paumi kangbu amana hokiba August ki tang taretagi mapan phaba Jiri district ki tongan ba mafam singda koina satuna yangsinbada thengnarakibani Jiribam town dagi kilometer kunlom chatlaga laiba Zakuradhor da hangliba Borobekra police station maming tagi oina laiba station oiri police station asigi main building mamang sahigi October 13 da hanagi chief minister Okram Ibobina sangaram labasu laifam thokba masak mathum suna laitri main building asigi mafam kaya hojik phawba semjin baloidabana police personnel sing mafam adu da hongjindana lairi Mafam asida nupi singamari lainaba crime thoglakpada sizinanaba nupi police ama fawba laitri officer sing yauna yamdrabada police personnel nifurom legadaba station asida inspector ama SI ama head constable ani constable marina BDF kunthra gi matenga loinana gari gypsy amana police station asigi mathau tohori Atopa police station singa pau phaunana ba wireless set ama fawba laitri yamna maru oiba amana barak turel lalaga narol da changlakpa mitop sing amadi turel asida ain kaina umangi pothok sing puthoki besing thingnana ba lairiba Zakurado check post nungthelgi matamda BDF anina aduga nimidangi matamda BDF marina ngaksel hauri makhoide piriba hi adusu yadana lehauri Police station asida nauna osi oiraklaba MD Abdul Gaffarna mafam asida kaihenba irang laitrabasu pamdaba thodok sing thoglakpa matamda lairiba police ki manpower asina mapung fana control tawnaba hotnabada awaba oiri manung hanjinna laiba mafam ama oibana station asigi awat apa sing asi matamga sunaba mawongda samjin binaba government ki pukning sing silakli Laibagi report ya case amagumba khang lerami case ra phangmani aduga cam to krabnu halu the mokoi kana haitare khara puraga dumaina leader launch the pugi wali koige miyam gi numiden to aduga herak krema dei min to kuni photo asi degi kanguna aduga mokoi da putang piso kuni to mokoi lal to ngam daro ko ya criminal atai to in like krama krama so koige tuna mugumba haitare small case to Juga kan di crime against women macam gembati lagi.
Lagliba Independence Day ki thauramda pamdaba thodok thoktana ba police na mafam kayada pak sanna saksal thaurang lokhatuna ain yadaba mioi sing leibra haina thiba humbagi thabak sathari ngasi su kwa kaithel akham lekai da police na combing operation sathakre mafam adugi mioi kaya amamam ta oina verification sathaki Patsoi part 2 makha lekai da su police na thiba humbagi thabak sathaki ifami pundi yaukhide Amaromda Ziri Bamgi Kalinagar da Ziri Police Amadi Commando OC ka loina na mafam aduda hotel amadi yum singda thiba humbagi thabak sathaki mioi kaya amamam ta oina verification tawki Sarang pat mayai lekai da su police na yum da sangduna aina yadaba mioi sing leibra haina thiba humbagi thabak sathaki mifami pundi yaukhide Imphal East District Police na su kairang da combing operation sathakre nupa nupi punna mioi chahum yankairom wahong pahong sathabada singnaba mioi taramathoi makhataba verification gi damak hangang police station da sinakre Bisnupur Municipal Council Ward number 4 gi mafam kaya da Bisnupur Police ki DSP Binoy na lusingba kangbu amana thiba humbagi thabak sathakre saktak se yaudaba mioi ahum makhataba verification gi damak Bisnupur Police da sinakre Sahi asigi humbudrama thoirak suba India ki Independence Day thauram pangthoknabagi damak Tamenglong District Headquarters ta sem sakre nong singi phibam phatrabasu thauram asida saruk yagadaba school gi mahairoi sing police BDF Manipur Rifles amadi asa singi mas pass ki rehearsal ama lower ground Tamenglong da pangthokre handaki sahi asida district asigi contingent kunthra mangana saruk yagani haire Bisnupur Municipal Council gi councillor ani ward member mari BJP da yaurapodagi Municipal Council asida Congress amasung BJP na councillor taruk leinabadagi tambangam daba fibam da leire BJP Manipur Pradesh ki office da pangthokiba makoi taruk oppagi thauram aduda Senior Vice President S. Tikendra PWD Minister T.S. Biswajit Manipur Pollution Control Board ki Chairman L. Radha Kishore saruk yakhi L. Radha Kishore na athuba matamda councillor kharasu changlakani habagi thajaba leire BJP na council sembasu ngamlagani haiki Minister T.S. Biswajit na mamangda asoiba kaya leirambadagi menkhanaba hotnabada BJP na lusingba sarkar asi matam sadaba kaya mayoknari masigi mathakta mahausa thoktaba thodok wathok kaya na chawkhat thaurangi thabak paikhatpada thintha halle Sairak asida BJP na paikhatliba thabak thauram asi media da advertise tawba khakini haina phongdokpa yawbasi laibak thibani lakliba March tha phawbagi manungda Manipur pumbada chauna awanba ama miyamna uba phanglagani haiki Janata Party haibase akoi mi amagi natraga family amagi nate akoi mayam je pulla kanda chogo family ama oirakanda magi responsibility launa rakanda punna chakor minana bagi khongthang da akoi na sabka sath sabka vikas haiba akoi paring da chatle har kana Manipur da su lairba khwaidagi last lepa lairabado adaida hana preference pire har kanda akoi na khumang choksin bagi pandam da changhin jarapani aduna matam changani akoi khangi adubu akoi gi tawriba planning program puna maksing je praja da yohon ba du praja na akoi praja da takpi ba du praja na kari feedback pibire har kanda sarkar asina praja gi wasing je loksale har kanda afaba thabak torukna bagi akoi ngasi IEC haidana information education and communication haiba pandam je se da changhil har kanda afaba akoi gi thabak sing pakhan bagi akoi gi pandam chapchaba lai Manipur State Medicinal Plants Board National Ayush Mission Directorate of Ayush Amasung Organization for Tribal Benefit Program Chandel Gapuna Sinduna Medicinal Plants Singi District Level Farmers Singi Mifum Amagaloina Ayush Mainstreaming Amadi School Level Ge Numit Sahum Humpu Mangani Gi Oiba Tabak Thoram Singi Matangda Thoram Ama Chandel Indo Stadium da Pangthokre Thoram Aduda Health Minister L. Jayakumar MLA A.K. Robindro MLA Subhasandra MLA S. Dingo Director Ayush A. Guneswar Sharma Susaruk Yaki Minister Jayakumar na mamangai Dr. Singlay Tringai Ahalaman Singna Ana Ayak Yaurakpa Matamda Maiba Maibi Singna Manama Singna Semba Hidak Langthak Sing Sizinaduna Ana Layangi Tabak Zataraki Asigumba Manama Sing Asi Tidoktuna Kanaraba Hidak Kayamarum Semba Yai Fongdoki Sizinaraga Ayush Saipsi Karino Nahaiba Samase Kumayam Pulap Ewe Udina Batakale Nandikarigino Habitaragadi Hotik Allopathy kita doctors machine dari bahwa that very system of medical system channari base sige supplementary oi ba makal gi atop system ma aduga chanara kini mama ngai ga hora makal gi system ma lai matune akon ayush adana haris
Tungda Pamung Yankai Leba Sandel Hospital ki Phivam Minister Jayanta Kumar na lusingba kangbu aduna yangsin ki atuba matamda Chief Minister ga tanaduna awat apasing mention duna sangara ba honaragani haiki 50 vetted sinataba another 50 vetted ama lakpagi lero another 50 vetted che tongan na si manaka sagadra or si particular expansion togadra na ayuse madu ikhanari chi sabulore hadana han leriba asna kan da kon changpul le hoidu madu ki shift tok thorok dana functional oiba to su oidri bu aduna tai disi properly inaugurate tok dri ko yam thuna honorable chief minister na permission piragadi honorable chief minister ma sayang no siri da ko inauguration to ngi Instrument of Accession Manipur 11 August 1947 Haibasida Khana Nainaba Amangasi All Manipur Youth Protection Committee na Sinduna Manipur Press Club ta pangthokre thorom aduda All Manipur Youth Protection Committee ki President Arjun Telhaiba Situwa ki President Maibam Purnima Silaima KAWWA ki President AK Memsa Yauna Miyoi Kaya Saruk Yakhe Coalition for Indigenous Campaign Manipur na Sinduna Manipur Statehood and Instrument of Accession 1947 Haibasida Khana Nainaba Mifam Ama Sanjen Thongda Laiba State Guest House ki Conference Hall pangthokre thoromaduda saruk yakiba Dr. K Sanatombana ngasi Manipur da thengnariba kudongsadabasing asi Britain amasung United Kingdom anigi daita lei Laibak asi makhoigi makhada leirambana ekhoina thadoktuna chatringaida chayen ana thamlambadagini haibasi khangadabani haiki Nasi numit na soy tau riba instrument of accession soy tau badagi Manipur ki mapangthong gi baning tam mangi base sina di Manipur da yam kahina Manipur gi lengak ta aso ba akai ba karisu pidi ha base ai thamse maram di instrument of accession thana soy tau ra so Manipur akhoi gi tuan da sanvidhan ma constitution ma leibi ya halame Manipur State Constitution Act 1947 India da Foreign Affairs Defense pigraga su akoi se akoi ki tongan da sanvidhan ama le constitution ama lehen ba yarami akoi ki tongan da flag ama le ba yahalami akoi ki tongan ba parliament National Assembly akoi lehelami apan thong yo baning tam ka khaga su manung thong yo baning tam badadi karisu akai ba saung piramdi Imphal Ziribam Lambi ki sarukta landslide tawduna lambi chatpa yaramdaba adu semjinbadagi gari chathok chasin tawba haunakre ngasi ayuk Ziribam dagi Imphal lobda mal yawba gari humbudragi mathakta changlakre hairi hojik maraktha break matang lawjari Beneath 100 meters from the earth's surface, naturally filtered through sailing stones, pure, clean and healthy water. New Light Public School, Kanchipur Old Palace Road, a co-educational institution under COSEB. Admission is going on for class 11 science for compartmental exam passed students. Special classes to be arranged. Hostel accommodation inside school campus. The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom ki convenient oiba khudong chaba matam ama yenglaga sanaba lakpiu. Break itungda taramna oksari makhataba pauda Maitai Nongdam Lamkai de Gate Thobal Multi-Purpose Project Yoba Fawba Chatliba Lambi asi semdaba bu yaningdaba phongdoktuna Moirang Purel amadi akoibada leba khursingi club Village Authority Transporters and Drivers Association Truck Owners Association yawba lup amanang asidagi lambi asida matam kaktaba ban haukhre ban saugatpa miyoi singna lambi thingbaga loinana lambi gi mafam kayada tayo mai thaduna achat awok sing thingki Moirang Purel Panthoibi Youth Club ki President Ais Sobana lambi asi semjin binaba mari lenaba singda kayarak hana hairabasu kanaba phangdabadagi bangi khongjang asi jangsidmani haiki Oraga sarkar ngasi khawrin nigeng singsilak singbirak tabaja masigi damak tai koi bantau javani adubu
hojik toriba banasida ki hena kan ba sarkar na ngasi fawda amadi matung tarak pada mideng changbi da rakta taraga de hena kan mong da ikoi khongjang sing changsin dagani asumlaba praja sing ki awa ba khan biraga mari le ba department sing na thu matam da amtang mideng changbi yu haiduna lamde masugi praja sing mai kai degi lungna sarkar infam haijari Swasth Bharat Mission की सरुक अमा ओइना स्वास्थ्य पखवाड़ा क्लीनलीनेस फोर्टनाइट की मनुंगसना डिस्ट्रिक्ट एडमिनिस्ट्रेशन थौबाल की मखादा डिस्ट्रिक्ट पुलिस थौबाल ना तोंगान तोंगान बा सरकार की लोइसंग मियोइ सिंह अमदी महिरोइ कयाना थौबाल डिस्ट्रिक्ट कॉम्प्लेक्स की मफम सिंह सेंगदोख्रे थौरम अदुदा थौबाल डीसी एन नबकिशोर थौबाल की एसपी के मेगाचंद्र यावना ऑफिशियल कयासु सरुक याखी SP Megachandra na tang taramanga fawba chathagada thauram asigi manungsana mafam kayada lamtu sengbagi thabak chathakigani masida miyamna su mateng pangbiyu haikhe Dagina 15 bauda laiba sigi 49 se hata ani sida koina cleanliness type se chathabani adu ngasi tawjari sisu part amo na nahandagi koi chatharak pase ngasi sina DC complex manung se koi district administration gi department loina punjal kanda koi lamtu sengbagi thabak se chathajawni masida koi kenogi police department tagi so koi gi punnami yankhai ama participate tawri ai SDPO sing DSP sing adagi koi OC aduna sigi officer mayam ama yauraga punna mi gumda muksina punna participate tawri Amaramda celebration asigi manungsana Nehru Yuba Kendra gi Sakhanglaba Club Humbudra Rom gi member amadi Nehru Yuba Kendra gi volunteer kayana saruk yaduna Nehru Yuba Kendra Bisnupur amadi Bisnupur Municipal Council anina sinduna kiyamba ningsing sanglen gi akoibada lamtu sengdokre Bisnupur Municipal Council के chairperson Maniyaima Council के vice chairperson amadi Nehru Yuba Kendra youth के coordinator yauna miyoi kayana saruk yakhe Central Agricultural University Roisembagi Mahiroi Singna I Dan Taukhre Petros Dega Mari Lenana University Asina Rems Hospital ga khosamna duna I Dan Taubagi Thauramasi Pangthokibani Genetics Department ki Head of Department Professor Sastrina Mahiroi Singda Maraibak Nungsibagi Wakalol Phawanba Mathau Tai haiba wakalolda I Dan Taubagi Thauramasi Pangthokpani haikhe We organized this blood donation camp to commemorate the Patriots Day that is falling on 13th of this month. We thought that the students, a sense of social responsibility be inculcated into the students. So with that aim, we organized this blood donation camp. We asked all the students voluntarily to come and donate. So the staff as well as the students of this college have come to donate the blood, and we organized this in association with RIMS Imphal. Kumang Sausin Sit Testing Tobagi Matangda Nimit Mangani Satharakiba National Level Training amanga CICM Imphal ge Training Holder Loisin Kre Agriculture Department and Farmers Welfare Ministry of Agriculture ki Makhada ICAR Research Complex Northeast Region Sinbatharam Aduda ICM ki Director Dr. M. Ranjana ICAR Manipuri Center ki Joint Director Dr. Narendra Prakash ICAR Imphal ki Principal Scientist Dr. I. Megachandra Su Saruk Yakhe Pradhanmantri Ujjwala Yojana ki makhada lairabagi pankhagi makhada leiba imung singda lemna gas pibagi saruk ama oina ya school kendra ge ward number 19 amasung 18 gi manungda khangal aba beneficiary kuni thoida gas kendra asigi MLA TS Satyabrata na yanthokre MLA Satyabrata na Prime Minister Narendra Modi na India gi lairaba imungda gas phangana ba pakhalaliba pandam asi ya school kendra da sum apung fana phangana ba honagani haikhe Ujjwala Yojana Khangnaba Akhoigi Lairaba Nupi Singi Laibai Pangthai Makhada Leiba Mayamda Lemna Gas Connection Pibadugi Scheme Makhapona Pangthokchabani Adu Akhoi Ya School Kendra gi oina ani suba phase ahanbada Tratung Pijagre ngasi kunga Nithoi amaga Adu sumaina khoi leptana tamna hona phangba yaba mi singdo mai magi haktu phangan boina makhata na changthunjagini habi thamjage
BSc Community Science tamnanaba thakiba All India Entrance Examination thakibagi fall haidorakpada BSc Agriculture gi oina onatainana fall haidorakpadagi wathok oirakadawri Dasam gi office ta pangthokpa pawgi mifum amada exam asibu yauriba Sonia Yankokpapna BSc Community tamnanaba form fill up tawduna examination thaki adubu haidorakpa matamda mahakna fangkiba mark aduna BSc Agriculture tamnanaba khanbada mark sudabadagi fail oirakhi mahakna mention kiba form adu yenglobada mahakna men kiba adu ink remover na muthatlaga onthok onsin tawrambagi khudam changdam phangki asigumba thawong asi tungda horakliba mahairoi singi yenglaga senariba singi mathakta action lokhat piyo haiki Desamgi Assistant Secretary Sital Oinamna examination asibo sili langliba singna asigumba wafam puthoknaba khangan khrabasu pakhum phangdana lairi Mahairoi singna tamgani haina khaliba course asida authority na tamhangadabani aran ahui tawba thawong asigi mayokta desamna makhal makha kayagi khongjang changsingani hairi Committee ma semaga masi inquiry tawgodobani mara lebasing matik saba dandi pigadobani aduga candidate oikriba angang si niyom sumna candidate oikiba magi course na mana sumna khosagriba angang si magi career mang tanabui tamak babusu mana pamjariba course da mahi tamba phangan bagal loinana mara lebasing asi dandi pibi waidona tesamgi maikaidagi haijari karigumba masi mairena basingna tabi dragadi tesamna akan makungjang sangsin jagane Swast Bharat Mission ki makhada lamhangda khong hamdanabagi campaign kangpok PPSED na sinduna district asigi DC Tiranjit na hawdokre thoramgi sargoma oina DC office complex sengdokpagaloina na sanitation gi mafam sing semjinki DC Tiranjit na August 3 fawba chathagadawriba campaign asi district asigi mafam kuding makta yohanduna sanitary latrine yumthong kuding da lehenduna lamhangda khong hambagi ningtamba toklasi haiba pauzel sandokani haiki Haiba mi kuding makse koigi mapanda khongam batawdaba koigi everybody uses the latrine properly ko adigi makha the government piri bawji ki haiba PSCD ki through the pakhali basigi every houses should have a latrine ko proper latrine adu gidamakta the government piri basigi khudong sabasi lawraga akoigi koi 2nd October 2019 sida koigi Mahatma Gandhi gi 158th anniversary magi birthday pangthokadaba numit sida koi haiba koigi sanitation for all haiba sigi team jigi makhada koi pakhalak program ne haijariba adana ngasi sigi 9 to 15 da pangthokadariba ziki ngasi program sigi koi ngasi launch soribase sina message se koi district side again in all the nook and the corner of the district we would like to pass on this message and appeal to all the public to use the toilet not the open field PSC Thobal Division amasung RD Wangjingna susinduna lamang da khong hamdana ba lunan na da yektana lainana bagi awareness thoram ama division asigi office ta pangthoki thoram asigi sargoma oina IRE Wangjing amadi Progressive English School lamdingi mahairoi singi khongsat amasu satki ngasigi thoram aduda EAMS Samat AEN Livingstone A Kumar Susaruk yaki Youth Welfare Club Sagolban Tingom Laikai amadi Health Directorate kusamnaduna lemna layang bagi camp ama Sagolban Tingom Laikai Community Hall pangthokre camp aduda miyo kaya layang bagaloinana hidak langthak kaya su lemna piki Manipuri Digital Film Kaisal Zel Dugi Padok Singh Manipuri Official Film Ngarang Utkiba So Dagi Panglakpa Senpam Dagi Lupa Lising Kun Chief Minister Relief Funda Mateng Pikre Amarom da film asigi producer Hobijam Surjit Maitaina Manipur Press Club ta pangthokiba pawgi mifam amada Surjit na ngarang utkiba so yengba phangawdaba singi akhanaba so utkani Human Rights khongawna bagi mami tariba film asi mamangda kanagombana naronda karbar toramba singi mathakta aingi oiba action lawragani haiki Mari leptana surapanu sinamara morakanda isaugi chauba ama mayok nariba awaba tarba singsidei koina hakthengna mateng pangba ngamdabana Tamoy dino ay traga so koy ngarange film kapa jeda phangpa senthom khara palising kul Lining Hall Nauria Fulo Memorial Charitable Trust na sinduna taruk lak suba state level recitation competition ama chama kunmapan suba Nauria Fulo apokumon ga mari lenana lamyan masanglen na pangthokre hagdok pagi thoramda All Manipur Recognized Private School Welfare Association gi President PS Landhoni apokpo maruki President NK Puthiba KM Blooming High Secondary School gi Chairman KS Menjor Mangangsu saruk yaki
Ministry of Human Resource Development na lokhalakliba thoramgi sarugama oina SCERT amadi SSA Manipur ga minini sumna satharakiba learning outcomes ki state level workshop ngasi SCERT multipurpose hall da loisin kre thoram aduda education S ki director TS Kiran Kumar SCERT ki director Dr Meena Kumari Susaruk yaki India government ki Ministry of Petroleum and Natural Gas ne sinduna wal biofuel numit thoram Tribal Research Institute chingmairong da pangthokre thoram aduda Manipur Legislative Assembly ki Speaker Yumnam Khemchan College of Agriculture ki Dean Professor JM Laisram Susaruk yaki Speaker Y Khemchan na chahi khudingi gari masing hengalakpana maramna carbon dioxide thadokpa helakpadagi mahusagi khalda chauna ohong balakle lamdam asigi tungi khalaga biofuel henna sijinnana bahonarasi haiki Masih last 10-15 years ka gari si itu mating masih yang boleh. Jadi, umma pakai tara di national highway sisi, upal area national highway sisi gari kamu dekat mating sila. So, compulsory si politik lebih tahu. Sudah subsidi lupa lupa, yang amat central government di daerah skim itu, ada implement tahu kalau barat di mana finally begini biofuel si Aku pun ya bos selama saya pun awak ini sih hanya semai hal terjadi. Emsuna sinduna chahi asigi oina pangthokadoriba yangkai nithoirak suba saklam khongchat nimit thoram apung phana pangthokpa ngamnanaba miyamna mateng pangbiyo hairi Emsu mayaloi sangda pangthokpa paugami fam amada Secretary General Hobijam Chalamba maitaina lisingama samapan humpu marida kusemgi chaktang ba thorakpadegi mahiroi singna cheng phanganaba government ta haijarubada siphai miyot minaida laikhidraba mahiroi singning singbagi thoram asida mipum khudingmakna wakhalol amadi selgi mateng pangbiyo nimit asi miyamna saruk yabang amnanaba kanagumba lup amatana ban blockade harau kumai tawbigano hairi thoram asi pangthokna bo honabada Emsuna eikoigi paisagi oiba pangalgi lawsingi hiram khudingmakta awat apama kayamarum leijai lamdam asida leibiraba nungsijaraba praja sing tongan tongan simfamda leibiriba thawpangloi singna haiba numina sida selgi pangalgi lawsingi thabuk kayamarum mateng pangbinaba Emsugi maikaidigi noruklen thandari loina khoina numit asibo aikoina pangthok nibo honajariba 27 August Hunger Marches Day asi numit asida kanagomba civil society organization tonga mihut sing amatana miyoi amatana numit asida ban blockade general science sing ba tawidana basu tawidana ba amadi numit asida su harau kumai amatasu tawidana ba Emsugi maikaidegi norungnan thamjari Koktrok mathak lekai degi thongnok jam ongbi bedamani misiga mari lenena case asi pairiba lamsang police na laikhidrabi bedamnigi mapamgi imung manungda ki helle case asiga mari lenena lamsang police station da chatpa phawba kire haina laikhidrabi bedamnigi mabung L Premjit na phongdorakle Manipur Press Club ta pangthokpa pawmisinga unaba amada misi asiga mari lenena semkiba JSC gi thaupuba singsu saruk yake JSC gi ko convener L thoithoina lamsang police station gi case asigi ayona bedamnigi Masagi statement lobada mawong maril tadaba thawong sathare ayona bedamnigi postmortem gi report lamsang police station da laklaga laurana ba khangalakpadagi bedamnigi mabung L Premjit na August ki tang 8 gi numidang wairamda lamsang police station da chatki ayona postmortem report ulakpagi mahutta district magistrate na bedamnigi haksang mahaki nupa mayumna aroiba mathau mangam pangthoknana ba khangalakpasi amada receipt taw haiduna namfuda sign tawnana ba honarakhi thawong aduda muknaba khara su thokki Osina ngaksaw thekpagi thawong kaya chathare haiki Tasena collect obu kireba when by force toroga torpoya bagi sam laigre yumda leibo kansu yumda leibo tasena kireba Narcotics and Affairs of Borders amasung Bisnupur Police Commando gi apun bakangbu amana drug lalon ba mioi ani phabak saw lamkhai dagi fare makhoi dagi WY tablet lisingani phangle amaromda narcotics ki kangbu amana hata dagi mioi amasu SP capsule lising masamre WY tablet chani ga konana phagat le haire hauju marak thana break amatanga muk lawjari hakchangi labor sorak padagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak Amat tengar upaydi Jolib syrup amasung Jolib capsule hujan ini sinabio.
टीचर मुझे कल योग जाओ सीधी यूसी का नहीं है मत्स्यकी यूसी तता तिस्कोनी ने अदुदी सना की मुहूर्त यंगन सिंबे यादरे Upon a fitness center na Sinjaba Manipuri prize khwaidagi chawba competition 7 state level transformation challenge 2017 pangthok cheragani competition asi tha ahum gi manungda arumba yamna henba amadi yamna watpa miyoi singna masagi normal weight thamduna chungfiral chaba henba changdamnaban tha ahum gi manungda hakchang su phawba aduga 1 lakh prize su phanghoba upon a fitness center for better health society Amukana taram na oksari makhataba pauda Guwahati dagi Rangpuraga Imphal da lakpada mafam khangdana mangluraba truck ama Lamphel Police ki OC ke Dinesh Kumar gi mityeng makhada phagat pangamkhre Lamphel Police tagi phangba pauda haukiba July 19 da truck asi North East Cargo Transport na Rangsing haplaga waiduna Imphal tamna purakhibani Transport Agency asina wakat lakpadagi Nambol Bazar amadi Foijingi mafamdagi Nambol Police ki kangbunga loinana rangsing adu yonbada sizinaba gari amaga konana rangkokta kuntrarom phagat pangamki makhata na thaudok asiga mari lenana miyoi taruk amasu phagatki Police Station sige SI ke Satisna ayo oiduna thigatpada ngarang truck adu yairipok haitroi pokpidagi Thaubalgi DSP operation amadi yairipok OC yauna phagat pangamki Phagalaba miyoi sing asigi mathakta thigatuna thaudok aduda atai kana Chennai haiba yangsilagani haikhe Thaubal Police Station sinduna Public Police Interaction Thauramga loinana Legal Awareness Fancy School Thaubal da pangthokre Thauramadu school asigi principal Enimai OC Thaubal Pirisika Sarmasu saruk yakhe Kaksing Police Station Legal Aid Clinic amasung Library and Information Center Kaksing na susinduna Community Policing Public Police Interaction cum Legal Awareness Thauram ama Grace Cottage Academy Kaksing da pangthokhi Thauram aduda Kaksing Municipal Council gi Chairperson Moirangthem Inakunbi SPW Singajit amadi atai officer singsu saruk yaki Senior Advocate and Madhu amasung Y Mohendro na resource person oina wangangki Yellow mi kanana ba KSA na nga sisu mapam kaya da khongjang changsin ki YK College Wangjing Progressive School Lamding High School Royal Academy Wangjing na wakat mifam sathabagaloy na khongjang changsin ki KSA Mayay Lambi Journal Council gi makhada NR School Wangoi Higher Secondary School Bright Career Academy KSA Imphal West District ki makhada Bethel English School Nambol gi mahiroi singna lambi the human chain semduna khongjang changsin ki Makhata na Uripok Basaspati Maning Laikai Women Development Association na Sul Laikai ki Community Hall da wakat khongjang jangsin ki KSA Thaubal District Council ki makhada Standard English School khongjom amadi Lalita Madhav High School ki mahiroi singna National Highway da khongjang jangsin ki Yellomi Kanjana ba bill pass tawgadabani assembly da Yellomi ki thamkiba wafam thabakta ontho haina dabi tawki PSC Sagang amasung Village Authority Saganga kusamna duna haksel gi awareness thauram ama Sagang Community Hall pangthokre thauram aduda Dr. Premananda Dr. Jotin Sagang gi Chief Amy Sartosu saruk yakhi Kangna sandorakliba laina tinna singdagi mangjongna na chaksel thaurang lokhatnaba pandamda awareness thauram asi pangthokpani hairi Loktak Pat ki khongbanda khundari ba mafam singda kangdagi sandorakpa laina tinna tangi ngakthoknaba chaksel thaurang kaya marum lokhatli DMO Bisnupur Dr. Nabakumar gi midyeng makhada Pubala Makha Mamang amadi awangi oina mafam anida health awareness camp pangthokpagaloina na Kangkhar Singh hidak lupthokre Zonal Education Office nonena sinduna National Deworming Thorum gi saruk amoina district level gi ani super round gi oja sing gi workshop ama Tengkon Chang Higher Secondary School la pangthokre tongan ba resource person singna angang singbo tin gi laina dagi ngakthokna ba hotna bada oja singna lawgadaba thodang gi matang da wangang ki thoromaduda tongan ba school singi oja kuntrarom na saruk yakhi National Deworming Day Thoram Kangpopi District oina su Parizo Maranatha Academy da DCT Ranjit na hawdokre thoram aduda CDPO Miranda Zimik Academy asigi Principal S Ingosa CMO Dr. Gojendra Su saruk yakhi Ngasi ayupung tararom taba matamda Imphal Ziri lambigi irangkhul manakta truck ama accident thokpadagi handyman sire driver soktuna laika nakre truck adu Imphal romdagi Ziri tamna lakpada laibak thiba thodok adu nangkibani
Apunba Beekeeping and Honey Processing Producer Company Limited na sinduna ningomba mamang lekaida khoi loibagi matangda training haukre hagdokpagi tharomda Apunba Beekeeping ki chairman Etara Kishore Nabat Manipur ki regional ki general manager PN Praveen Kumar amadi Credentech Private Limited ki managing director W Somra Susaruk Yaki hawalakli ba naharul singbu thabak pinanaba pandamda training program asi pangthokpani hairi Baba Jogi energy ki side farmer singida hana people si marang kaya thamun ba lain ba aduga koi ki putoga koi company ki potential si laga market amoya Manipur ki people local market ki hoga koi international ki chumba market amo mangaba koi potok si hen putona ba koi na market sangmo na ba ba koi tojabani 13 August ka mari lenena Social Warrior Manipurna Community Health Center yairi pokta pangthokadoriba blood donation gi mangoine na ngasi health center asigi akoibada lamtu sengdokpaga loinena uzara kaya thakre hauji sanabagi pau amuk lobisi Nasigi sanabagi pauda KSC na taramari suba chandam inunganbi Memorial Mini Voice Football Tournament ki champion oikre asi Jiribam Higher Secondary Playground da sanaki final da KSC na Faitol Youth Club po goal mari amada thoiduna tournament asigi mapu oikibani tournament asigi asilosin bagi thauramda S Rajen M Maniton amasong tournament asigi dona CS Birensu saruk yaduna mana mathum singyan thoki Thasigi kundagi kuntaruk phaba South Korea da chathagadori ba yankhai mathoi suba Asian Bodybuilding and Physics Sports Championship ta India gi mahot sinduna saruk yagadaba bodybuilder thingbai jam sarita da Royal Fitness Academy Gym Thobal na lupali sing humbudra manga mateng pangkhre India gi bodybuilder singi nupi gi marakta thoibe sanare ama oirakli bi sarita mamang sahida pangthokiba Asian Bodybuilding Championship ta su silver medal lauki Royal Fitness Academy asigi sanaroi oiribi sarita gi damak angamba sel khaina duna mateng pangbani handaki tournament asidasu mai pakpa oirasanu hairi Bisnupur District Bodybuilder Association amadi Nambol Fitness Center ni sinduna anirak suba Mr. Bisnupur District Bodybuilder and Fitness Championship Nambol Kaithel Community Hall pangthokre thoram aduda Nambol Municipal Council gi Chairperson CS Basanta EDC Nambol gi President P Budhisandra Councillor Binamani Khuman AMGWA gi President and Ratan Susaruk Yaki Championship asigi junior category da SBBF ke Aldines na ahanba BUG MG MD Savas na ani suba amadi Nambol Fitness Center gi Otayai na ahum suba position takre senior category gi pangthoki bada Nambol Fitness Center gi RK Bizen Subol Fitness Center gi M Sanjeev amadi center asigi N Arun bana ahanba ani suba amadi ahum suba takhi Men Fitness ki pangthoki bada Subol Fitness Center ki TS Martin Nambol Fitness Center ki PK Punsiba amadi Subol Fitness Center ki Sadananda ngangomna ahanba ni suba amadi ahum suba takre District Sports Association Kaksing na sinduna association asigi ground sa thariba Second Division Football League king asi sanakiba match ta JA Kaksing na AIFA bu Kaksing bu goal ani amada maithiba pikre ani suba match ki sanakiba da LYA Wanguna YW Kaksing bu goal ahum amada maithiba pikhe Jiribam gi Kalimai Mantap ta chathariba tara taruk suba Tilotama Devi Memorial Mixed Kang Tournament king asi sanagiba match ta SAYCA Jiribam na LECA bu Panjal tara mari tara mathoida thoikre hayang Isel Club Dibong amasong Tolen Kun Kangkhut Kasarga sanagani Hauji makhata ba sanabagi pausing boyani thokjamdagi amuk phangbigani Thasi tang kunithuidagi mathang thagi September manga phauba Ireland da pangthokadoriba multi-nation boxing training competition da India team da saruk yanaba Manipur gi saknarabi international boxer Serju Bala Samchet Sabam amadi Mary Kom 48 kg kanglupta khalagle makhoi animak thasi gi tang manga dagi taret phau pangthokiba Indian camp gi trial selection da khankhibani Serju Bala hauji Imphal gi income tax department da inspector oina thau puri lakadoriba Asian games amadi Commonwealth
game da saruk yanab gidamak akan bat training tawribani pangtokhiba Indian game gi trial selection da gi boxer taret saruk yakhibada makhoi ani khanki Sarita injury oibadagi trial selection adu yawba ngamkhidre pangtokhiba trial selection adu da makhoi ani mak bot taruk mai pakhi aroiba bot ki tare subada Mericom amadi Sarujubula gi region pidana makhoi ani mak Ireland da pangtok doriba competition asida khankhibani Sandel district na sahitra tret makhagi nupa masagi amadi Imphal East district na sahitra amri makhagi nupi masagi is 11 inter school handball tournament ki champion oikre Department of Youth Affairs and Sports na sinduna tha sigi tang taretegi district tarana saruk yaduna Khuman Lampak Sports Complex ta satharkiba sahitra amri amadi taratret makhagi nupi masa amadi nupa masagi art stadium sahitra amri makhagi nupi masagi amadi sahitra tret makhagi nupa masagi is 11 inter school handball tournament ngasi lotion kre Lotion bagi thoramda Youth Affairs and Sports Department gi Director N Pravin Department asigi Joint Director KS Pramoda amadi Manipur Olympic Association gi Vice President GA Ibobisek Sarmana thorama pusing oike Satharkiba tournament asigi ngasi sanakiba sahitra ten makhagi nupa masagi aroiba mersa Sandel district na Imphal East district pu gol konithoi konmathoi da maitiba piduna champion oikibani mersa sida mai pakiba Sandel district ki gol singadu L Lemana gol nifal L Rosan amadi L Pritam na gol taruk sanki atopa gol ani aduna A Prem amadi Johnson na sankibani mersa sida maiti kiba Imphal East district ki gol singadu E Priyo Kumar amadi K Rajeshwar na gol mapan sanki atopa gol ahum aduna TI Silaiba L Devan amadi Ice Michael na sankibani Amaromda sahitra amri makhagi nupi masagi sanakiba aroiba mersa Imphal East district na Imphal West district pu gol nipal ani da maitiba piduna champion oikre mersa sida mai pakiba Imphal East district ki gol singadu A Rosni na gol taruk sanki atopa gol ani aduna Sonia amadi I Brelli na sankibani mersa sida mai tikiba Imphal West district ki gol ani du TI Angawina sanki makong matang taraba singda thoramapu singna trophy sing piduna pungning thawatki Imphal East District Football Association sinduna mamang thagi June tang kunthra dagi team taramatoi na saruk yaduna sathariba Maharaj Kumar Gharnen Rajit Memorial Super Division Football League Tournament ki ngasi Khetrigaw gi aba ground da sanakiba ahanba match USA Khuraina Nipso Kaibibu gol ama sinoda maitiba pikre match sida mai pakiba USA Khurai gi amatangarba gol adu TI James na match ki humfu mapal suba minute sanki match sida USA Khurai gi sanaroi CI Singland da match conduct tokiba referee na yellow card ani utpadagi match ki humfu matoi suba minute red card piduna field dagi mapal thohanki Nipso Kaibigi S Thoiba amadi USA Khurai gi TI James da yellow card amamam utki league asigi ani suba match ki sanakibada 11 Star Sporting Union akampat amadi Sag Yumnam Kuno gol amamam chanaduna draw satkre 11 Star Sporting Union akampat ki gol adu L Romesh na match ki kuntare suba minute sanki SAK Yumnam Kuno ki gol aduna S Bitam Kumar na match ki apibi matam gi half a minute ahumda sankibani league asigi hayin tilpung amatabada raw lining bamleka amadi PYA Kairanga Sanagani ani suba match nungkilpung ahum tabada Dog Andro amadi UPSA Pukhauga Sanagani amaromda association asina sinduna ground asida thasigi tang mari degi team nipan saruk yaduna sathariba Moirang team Ibobi Memorial First Division Football League Tournament ki ngasi ayuk sanakiba match da PRYA Kundrakpamna Star Club top Moirang Kampubu gol mari sinoda maitiba pikre match asida mai pakiba PRYA Kundrakpam ki gol singadu Jackson ke Jinbilong Singlingam Kabui amadi M Devakar na match ki yangkai manga suba humpu manga suba amadi humputra suba minita sankibani match asida su Star Club top Moirang Kampugi L Arunda match conduct tokiba referee na yellow card utki sathariba league asigi hayeng ayupung tare tabada SWC Khongman amadi aba Khetrigaw ga sanagani District Sports Association Bisnupur na sinduna Bisnupur Mini Stadium da team tare na saruk yaduna sathariba ahanba L Itomsa Memorial Super Division Football League ki ngasi sanakiba match da Amopa Moirang na CYS Sinikolbu gol mari amada maitiba pikre match asida mai pakiba Amopa Moirang gi gol singadu Deva Anand David amadi Mahesana sankibani match asida maitikiba CYS Sinikol gi matangarba gol adu Tony Pamaina sanki amaromda association asina sinduna ground asida team
टीम तरहमदोइना सरुक यादुना चथरिबा मरिसुबा आइसपिसक मेमोरियल फर्स्ट डिवीजन फुटबॉल की ngasi chanakhiba match ta GDC Thinungai amadi YWO Bisnupur goal amamam chanaduna draw chatkre GDC Thinungai gi goal adu El Ronaldo na sankhi YDO Bisnupur gi goal aduna Paumin na sankhibani Siri Siri Gopal Dev second Likam knockout kang tournament ki ngasi chanakhiba match ta Singjamai kangkhuna Gopal Dev kangkhut team A bu maitiba pikre Manipur kang association gi ming makhada Siri Siri Gopal Dev kangkhutna sinduna ya school Gopal Dev kangchangda kangkhut tarungna saruk yaduna chathariba Siri Siri Gopal Dev second Likam knockout kang tournament ki ngasi chanakhiba match ta Singjamai kangkhutna Gopal Dev kangkhut team A bu Banjil Toromdoi tarada maitiba pikibani hayeng kangchang asida IWKK kangkhut amadi thangmaiban kangkhut ka sanagani Thagachari boyai hojik makhatana ngasi nomagi oikhiba ingasagi pau amuk phangbigani ngasi gi oikhiba ingasagi pau da ICAR lampen patigi pirpa pau gi matung inna ngasi gi khwaidigi sakhiba Celsius degree 15 ani khwaidigi ingba Celsius degree 12 ama Nuksita yawa ising manil gisang ayukta sa damal futara tret nuktilda sa damal futara oike ngasigi no chuki pagisang tara mga dasmik ama millimeter ni Loisilak pada maru iba pau amuk pizeri Bharat Sarkar, Manipur Sarkar amadi UNCG tripartite talk Senapati da pangthokre district handokpa yaroi haina kangpokpi gi miyamna khongjang jangsinkhre Jiribam district ki subdivision ama oiriba Barak Sarkar di hiram khudingmakta sothana leiri amadi Independence Day gi mangoinena police na afam kayada pak sana chaksal thorang lokhatli Ngasigi oinadi ISTV na pizaba Manipuri pau matang asida loisinjari miyang tabiri pa pumnamakpo mukahana khurumjari